Hello movie narrator family. Ngasisu mayamgidamutani haidoriyamna nuarba crime stories amaga pudra lakchari. Ngasigi crime stories asi wari haipet panjarabada nupi 100% gi manungda unda yamna nungsinaraba couple amakal phamung amada puna himinnadur lerani. Matam masi ayuki matamne. Matam aduda mahagi mapureba dudi mahagi thabak chatige haraklami. Matam aduda mahagi nupi eduna haraklami. Aina hagoleglebse nahaksu khanglibani. Asumna haraklaba matungdagidi makhoni amuk hana makhatana adu magfas round. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯏꯔꯨꯖ ꯃꯥꯏꯊꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯟꯗꯥꯝ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯍꯥꯏꯗꯤ ꯍꯥꯏꯔꯝꯂꯦ ꯑꯗꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯊꯦꯡꯗꯣꯛꯈ꯭ꯔꯦꯗꯅ ꯈꯤꯇꯪ ꯑꯗꯨꯒ ꯉꯁꯤꯁꯦ ꯁꯨꯛꯂꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯣ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯆꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯃꯥꯏ ꯃꯤꯠꯀꯁꯦ ꯆꯥꯝꯊꯣꯛꯈꯤꯒꯦ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯅꯣꯛꯂꯨꯗꯨꯅ ꯑꯩꯁꯨ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯒꯦ ꯅꯍꯥꯛꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯕꯦꯠ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯊꯕꯛ ꯋꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯇ꯭ꯔꯤꯁꯅꯥ ꯃꯌꯨꯝꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯅꯤꯝꯐꯣꯃꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯍꯥꯛꯁꯤ ꯁꯦꯛꯁ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕ ꯃꯇꯝꯗ ꯅꯍꯥꯛ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯦ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯂꯩꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯃꯇꯣꯝꯇ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄ ꯇꯥꯗ꯭ꯔꯕꯗ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯔꯤꯁꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯀ꯭ꯔꯤꯁꯇꯣꯝꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯃꯃꯥꯏ ꯇꯥꯗꯨꯅ ꯂꯩꯔꯀꯥꯟ ꯃꯈꯣꯏ ꯌꯨꯝꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯣꯡꯂꯛꯂꯝꯃꯤ ꯊꯣꯡ ꯑꯠꯂꯗꯨꯅ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤꯁꯤꯕꯨ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕꯨ ꯂꯣꯡ ꯂꯤꯞ ꯃꯨꯚꯤ ꯅꯔꯦꯇꯔ ꯊꯦꯡꯛ ꯌꯨ